Sanau Safam dagi yamna phajaba plak amaga loina nai dance party amda tawjage ayamna aho kuba kubi ni pli ise yang bini bani ngol ma amda loina ma ni dalega tawjare pasadum thaja diyo dum ai jagol ma timna sasage nungee nungsiibana naginagawa ay naiilangaw pinag-ibani ay hinamoy na la 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 hona hona la 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 Así host hoy vai maro bisa boni de dadiga tawjare ina sakcha gadori mamma yakshi ya mani biu ko me what the father we nange mai thoni na namit khulenge lona ekjwa amra abdi nagi utai amra ningai chauvanaki anam kan banatau duna ningon thamoi sehena what's the bother me? Nungee mai thoni na khulenge lona ekjwa ningai chauvanaki anam kan banatau duna ningon thamoi sehena nauhale nagoya ro kummo ina Piro ay kalli wa kaya ama hindi ay thamoi se yaar ki khanna ay nage khanna ay diwane nangungay wala bin masing ibang dali todo honga la 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 ay yaar ge ay